Manipuri Thokliba Irangasi Arambai Tiangol Mitei Lipun Amadi Manohor Mayum Barrister Mana Thokan Bani Haina social media da Pongdok Luba Thaunausam Brinda gi Mathakta Indian Penal Code section Chamaka Yankai Humdui Amasung Jamanga Subna Ohungi Makhada FIR Ama Lord Toukhre FIR Aduda Palliba Warol Singdi Hausik Manipur da Thokliba Irang Asida retired MPS officer Thaunausam Brindana Yumpam Amata Yaudana Chahi Asigi Me Ahum da Thokiba Yum Mai Thava Kaya Adu Arambai Tiangol Amasung Mitei Lipunna Manipur gi Chief Minister N Biren gi Yathangi Makhada Pangthokibani Haina Miyamda Charanana Uhanduna Phongdokiba Adu Mahak Masagi political mileage launaba honarakpane Madugi Mathakta Thaunausam Brindana Yumpam Yaudaba Maral Kaya Siriba Asidagi Hendoraktuna complainant Oiriba Manohor Mayum Barrister Mada live stream Dauduna Kihanbagi Tabak Satare Maram Masina Mahaki Mathakta case Ama Lokat Biduna Hiramasigi Matang that is in Biduna Logi Oibe Exim Lokat Piu Haina complainant Pandi